Adom Wamukanna Taram Noxinjari. Chapter Sidana Myanmar Dana Kari Oiri, Tension Oisi Karigino Amasung Gaja gi update Matek Amatanga Tamjake. Myanmar dasu tension chatari hojik forward the 1 lakh Myanmaris question chena kare magi laifam singdaki masikari maram gino haibata makoi gi government immense military amati ethnic armed group ki marakta kapna badagi khutsok na badagi ni haina United Nations phongdokli. Thawdok ase 9 November magdagi oiraklabani 9 November phawda milising angkhai mok Myanmar gi awang thangba lamdam shan ko basidagi chenaki. Mafam chidi United Nations gi coordination of humanitarian affairs haina lai maduna phongdorakli. Masigi matungda atay milising angkhai muk amana segaing amadi kachin Kobe state military amati ethnic group masen thengain rakpadagi chenaki bani. Hojik Myanmar gi condition thoina lai de report kharana haibati Myanmar su khaibok tarabi aisini. Myanmar ethnic group ahumni hojik yamna power lairibase group ahum ase amukka makoi pulli manungda brotherhood ethnic haina khangnai. Loop ahum sina pullaga Shan state asida raiba military outpost tramani tramnga da landa sin kibani hairiba mafam ase amukka China ga border su aiba. Aduna mafam sida laiba Chin Sue town ase makoina capture tawsinki. Mafam sida lairamba phamnaiba army officer singi akanba changyeng oiki thawdok asina miyamna khangdrabwa di 2021 to Aung San Suu Kyi gi government bu namtraga army na Myanmar gi power mukut talawkibani madugi tanja audagi makoi palakli ingna pali haibiyai but nahan gi thawdok audagi Myanmar army singi officer singi kok chikpa haukre. Border town ase makoina capture toro matungda statement ama release torakhi madudi makoina capture toro mafam sida military hanna changlak madugi matik chab defend tawgani makoina laibak sida dictatorship kumna rule toriba operation toriba asising ase tawbyaroi aduga online fraud ki thabak kaya makoina chathariba masi punmak sia matayaroi sini. Haukiba Thursday namita main to swe koba micham amabu prajagi coup asina president oina appoint tawkre madugi matungda nation asigi defense of the security council ga meeting ama famkre maduda hai karigum government na border region asida thokriba incident asibu phajana manage tawdaba taragati country ase part ani thokibe ai part kaya thokibe ai Amram do October 26 taki chena kraba mi sing loina mandir temple dharmasala gumbada sheltering tawnaduna lainari makoi hanjindri masigi tawdok asina indirectly China da sokhali hairi maramdi hairi ba mafam sing asida China na invest tawduna thamba chathariba project kaya su lairi magdasi effect oire khut thokna basina maram oiraga asok apan kaya thokre property ama amada government or public ki problem ase hojik chu engthi jana solve oidri but near future China gi matengna ceasefire oina duna santi da purakhigini haina thajana busu yauri aroi bada Hamas Israel gi update matek amatanga hojik Gaza gi hospital Al Shifa gi akoi bada Israeli force singna question duna thamkre amasung yamna kanna kapnari amram di Israel gi bombing lepalaiti world pressure ke Israel da lakli even Amnesty International gi maikai de gisu oirbe casualty wanari banangri pa Gaza public ki yanglaga but Israel madusing do tade Gaza ki hospital khara da Israel force na target tawri hojik mak amasung hospital sing asida manung da laiba mi sing su problem oire Israel ki wadi hai hospital sing asida Hamas ki sheltering place oisini hospital ki authority sing na hai Israel na directly hospital gi against the war tawsilakle masina chawraba hospital manung da laiba mi sing ki problem ohelle problem hai bidi sungi problem te thawai chatpagi problem ni Maikai amada Arab countries pulaga decision ama lausi haibagi same sari yamna phajaba dress setlaga yamna phajaba phampham chafam ama langduna yamna kanna hotnari but masini kari effect tawdorino same sari ngai Gaza loi kibasu khangtri amorom the Hezbollah sons of Abu Jandal asini chingbuna Israel de attack to leptri attack kansilakli ngasi chu Iran na hai lan hen pakthorakani haibase chingna dana oiragani pakthok pa soiroi sini maramdi Israel ga operation lep laiti